मी हाटपा अमना हाटलिबा मीदुगे हार्ट का अलूगा थोंख्रे US के ओक्लोहोमा स्टेट ता मी अहुम हाटपगी मराल सिरिबा मियोय अमना अतई विक्टिम सिंगदा अटैक तौद्रिंगेगी ममांगदा मकोइदा पिजनबा हाटखिबा नुपीदुगे हक्सांगदगे हार्ट अदु लौथोक्लगा मसेट मसेट कक्थलगा अलूगा थोंखी हाइना ngarang US media na phongdokkhre Lawrence Pound Anderson haibaduna thangna thillaga hatkiba magi yumlonaba amagi haksangdage heart adu lokthokhe madugi matungda mahakna mage makhuragi yumda heart adu puraklaga maset machet kakthatlaga aluga loinana ensang oina thongkhi amasung madu makhura amasung magi nupi aduda pijanaba honakhi haina investigator singna Chikang Sada Grady Counting Court ta leibak pokpa numita haikhi haire madugi matungda Anderson na Makura adu amasung magi chahi mari suraba masunupi adu hatkhi amasung makuragi nupi adusu aruba phibam da sokhe mihat adu February 8 da sathakibane Demon Singh adu thadoknaba mahakna magi imung da pijanaba alu galoina na heart adu thongkhibani haina court adu da thamkiba charge warrant amada agent amana ikhe Drug ki maral Singh da mahak 2017 da chahi kunge jail chairak pikhibane Adubu Oklahoma Governor na piba General Commutation amada mahak jaildagi thadoklakiba sayol kharagi matungda crime adu sathakibane Salaigi account freeze taunaba NIA ge wakat court na chanahan khidre Mamang sahi 2020 ge November anida NIA ge special court na Sagolban Tera Laukrakpam Laikai da leiba Salai Group of Company and Smart Society ge bank account freeze tauba amasung Transaction tawbada athingba leite haina takhiba order adubu singnaduna NIA na High Court of Manipur da thangalakiba wakat ama court asige Justice MB Muralidharan amasung Justice Ahanthem Bimol anige Division Bench na chanahan khidre Court asina ngasi pikhiba ruling amada 2020 ge November anida NIA ge Special Court na takhiba order aduda khud thingjinbagi ground natraga jurisdiction amata leite maram aduna NIA na thangalakiba appeal ase dismiss tawre haina ruling pikhibane NIA gi maikaidagi court asida wakalakhiba amada karigumba Salai Group of Company and Smart Society ge main office amasung masigi unit officing ase hangdokpa amasung account gi athingba lokthokpaga loinana transaction tawba yahanba tarabade company asida hana managing director oiramba Narengbam Samarjit na financial matter da khud thingjilakpa yai Narengbam Samarjit company asida major share yauri hairaduna karigumba company asige account operate tahonba amasung transaction yahanba tarabade case asige evidence sing asisu manipulate tawba yabage akiba leibana makhatana company asige account freeze tahonbi wa amasung transaction tawbada athingba thambiyu haina prayer tawkhe Adumakpu case asigi respondent oiriba Salai Group of Company and Smart Society ge mahut siliba Council Senior Advocate Paunamna Narengbam Samarjit amasung Yambem Biren ani ase London da asylum lawre loinana Manipur State Council semle company asiga mari amata leinadre haina London da 2019 gi October 18 da pangthokiba press conference amada phongdokpa leikhrabanina Company asiga mahakamari amata leinadre aduna company asige account operate tauba amade transaction tauba yahanbiyu haina prayer tawkhe court na nakal anigi wa taraba matungda NIA ge special court na takhiba order aduda khud thingjinba yabage jurisdiction leitabana appeal ase dismiss tawre haina order takhre miyoi mangana nupi ama masage ikai khumnaba manghankhre Class 12 tamlibe masagi sahi taraga taret lom surabe nupi macha ama sahi nauriba nupa mangana Kurukhetra da leiba mahaki khungang manakta drug pijaraba matung ikai khumnaba mangankhre haire Hiram asiga mari leinana police na phongdorokhibada thogdok adu da senariba miyoi ahum phaba ngamkhre makhatana ani thibagi thabak chathari pharaba miyoi ahum adugi manungda ani amade sahi taraga nipan sure aduga amade juvenile oibana maram oiraga observation home da thamkhre thogdok adugi investigating officer oiribe sub inspector Pravin Kaurana phongdokhibada thogdok adu da senariba miyoi singge
ꯃꯅꯨꯡꯗ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯖꯤꯟ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯒꯥꯔꯤꯗ ꯇꯣꯡꯍꯜꯂꯒ ꯂꯥꯛꯈꯤ꯫ ꯀꯨꯔꯨꯈꯦꯇ꯭ꯔ ꯎꯝꯔꯤ ꯆꯧꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥ ꯃꯔꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯉꯥꯅ ꯃꯍꯥꯛꯄꯨ ꯗ꯭ꯔꯒ ꯄꯤꯖꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠꯀꯤ ꯃꯔꯥꯜ ꯁꯤꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯣꯡꯒꯣꯏꯅꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ 3 ꯃꯔꯥꯜ ꯐꯪꯗꯕꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯄꯤ 3ꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯃꯁꯨꯡ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯃꯗ ꯐꯣꯡꯈꯤꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ 3 ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠꯀꯤ ꯃꯔꯥꯜ ꯐꯪꯗꯕꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯅꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ 3 ꯑꯃꯁꯨꯡ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 9ꯗ ꯀꯣꯏꯕ ꯆꯠꯈꯤ꯫ ꯃꯈꯣꯏ ꯁꯦꯅꯥꯄꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ IOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯥꯜ ꯃꯔꯤ ꯂꯩꯅꯗꯨꯅ ꯆꯦꯟ ꯆꯣꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯄꯜꯂꯤ꯫ IOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯁꯣ ꯏꯝꯐꯥꯜ ꯏꯁꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯃꯆꯥ 3ꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞ ꯂꯣꯠꯁꯤꯟꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯋꯥꯀꯠ ꯑꯗꯨꯗ ꯄꯜꯂꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯇꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯃꯆꯥ 1, ꯅꯝꯕꯣꯜ ꯊꯣꯡꯈꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯃꯆꯥ 2ꯒꯤ ꯃꯊꯛꯇ ꯀꯣꯔꯠꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯑꯄꯣꯛꯄ ꯋꯥꯍꯦꯡꯕꯝ ꯁꯔꯠ ꯆꯍꯤ 51 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯋꯥꯍꯦꯡꯕꯝ ꯂꯥꯜꯍꯨꯂꯤꯟ ꯆꯍꯤ 90 ꯏꯝꯐꯥꯜ ꯏꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯊꯝꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗꯊꯥ ꯑꯁꯤꯒꯤ 10ꯗ ꯍꯤꯌꯔꯤꯡ ꯆꯠꯊꯕꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯥ ꯍꯦꯟꯕ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕ ꯑꯃꯁꯨꯡ IOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯕꯦꯜ ꯄꯤꯈꯤ꯫ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯅ ꯐꯣꯂꯣ ꯇꯧꯕ ꯁꯛꯈꯪꯅꯕ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯇ ꯂꯤꯡꯛ ꯇꯧꯗꯨꯅ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨꯁꯨ ꯊꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯑꯗꯨꯗ ꯂꯤꯡꯛ ꯇꯧꯅꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯤꯍꯜꯂꯛꯄꯗꯒꯤ ꯀꯣꯔꯠꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤꯕꯗꯤ ꯂꯩ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯃꯆꯥ 3 ꯑꯗꯨꯕు ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯁꯈꯤꯕ ꯑꯃꯗꯤ ꯈꯣꯡꯒꯣꯏꯅꯔꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯏꯕꯔ ꯕꯨꯂꯤꯌꯤꯡꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯥꯏꯕꯔ ꯕꯨꯂꯤꯌꯤꯡ ꯇꯧꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯟꯇ ꯁꯤꯖꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ 3ꯒꯤ ꯂꯩꯕ ꯌꯨꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯀꯣꯟꯁꯝ ꯑꯣꯡꯕꯤ ꯔꯥꯙꯥꯔꯥꯅꯤ ꯆꯍꯤ 95 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯣꯟꯁꯝ ꯖꯥꯅꯦ ꯀꯧꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩ ꯂꯥꯛꯇꯕꯗꯒꯤ ꯀꯦꯟꯗꯜ ꯊꯥꯟꯕꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯔꯥꯡꯄꯥꯠ GP ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯃꯦꯝꯕꯔ ꯀꯣꯟꯁꯝ ꯁꯨꯔꯕꯂꯥꯅ ꯍꯥꯏ ꯄꯤꯛꯂꯤꯕ ꯃꯆꯥ 2ꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤꯕ ꯌꯨꯝ ꯑꯁꯤ
ꯃꯩꯅ ꯇꯨꯝꯅ ꯆꯥꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯤꯗꯣꯁꯤꯡꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯁ꯭ꯀꯤꯝꯁꯤꯡ ꯄꯤꯕꯤꯅꯕ ꯃꯃꯥꯡꯗꯁꯨ ꯆꯦ ꯊꯥꯈꯤꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯗꯅ ꯂꯩꯔꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯒ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯂꯩꯅꯅꯕ ꯌꯨꯝ ꯑꯃꯠꯇ ꯁꯥꯕꯤꯌꯨ꯫ ꯌꯨꯝꯕꯨ ꯀꯣꯟꯁꯝ ꯔꯥꯙꯥꯔꯥꯅꯤꯅ ꯍꯥꯏ ꯌꯨꯝ ꯑꯃꯗ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯃꯔꯣꯝꯗ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯥꯔꯤꯕꯝ ꯖꯤꯕꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡ ꯖꯨꯂꯥꯏ 1ꯗꯒꯤ 7 ꯄꯦ ꯄꯤꯔꯒꯅꯤ꯫ ꯑꯦꯁ ꯔꯥꯖꯦꯟ꯫ ꯍꯦꯟꯕꯨꯡ ꯑꯃꯗꯤ ꯃꯔꯥꯝ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ 15 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯗ 8 ꯁꯨꯕ UGC ꯄꯦ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 1ꯗꯒꯤ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯡ ꯐꯥꯗꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯌꯥꯕ ꯉꯝꯂꯣꯏ ꯐꯦꯒꯣꯇꯥ꯫ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯒꯤ 8 ꯁꯨꯕ UGC ꯄꯦ ꯑꯃꯗꯤ ꯔꯦꯒꯨꯂꯦꯁꯟ ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯐꯦꯒꯣꯇꯥꯅ ꯃꯇꯝ ꯁꯥꯡꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯕꯤꯕ ꯑꯁꯤ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯄꯨꯡ ꯐꯥꯗꯕ ꯑꯣꯔꯗꯔ ꯑꯁꯤꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯦꯒꯣꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯏꯝꯐꯥꯜ ꯃꯟꯗꯂꯦ ꯕꯁ ꯁꯥꯔꯚꯤꯁ ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯅ ꯕꯣꯔꯗꯔ ꯍꯥꯡꯕꯒ ꯏꯝꯐꯥꯜ ꯃꯟꯗꯂꯦ ꯕꯁ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯊꯨꯕꯗ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯁꯦ ꯐꯣꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯞꯀꯗꯧꯔꯦ꯫ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯕ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯃꯗꯤ ꯊꯥ 6 ꯄꯥꯎꯆꯦ ꯐꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯑꯃꯅ ꯊꯤꯡꯖꯤꯜꯂꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯥꯎꯆꯦ ꯐꯣꯡꯕ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯏ ꯄꯥꯎ ꯁꯟꯗꯣꯛꯄ ꯂꯦꯞꯀꯗꯧꯔꯦ꯫ ꯈꯣꯡꯖꯪ ꯆꯠꯊꯗꯅꯕ ꯗꯤꯁꯤꯒꯤ ꯑꯥꯄꯤꯜ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯣꯐꯤꯁꯇ ꯀꯤꯍꯟ ꯈꯪꯍꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯍꯧꯁꯥꯒꯨꯝ ꯃꯊꯧ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ DC KH ꯗꯥꯏꯅꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC N ꯄ꯭ꯔꯕꯤꯟ ꯑꯅꯤꯅ ꯊꯥꯗꯣꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯔꯣꯜꯁꯤꯡꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ DC ꯑꯅꯤꯃꯛꯀꯤ ꯑꯥꯄꯤꯜꯗ ꯄꯣꯛꯅꯐꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯌꯥꯕꯁꯤꯡ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯤ꯫ ꯄꯦꯟ ꯗꯥꯎꯟꯒꯤ ꯈꯣꯡꯖꯪꯒ ꯂꯣꯏꯅꯅ ꯄꯥꯎꯆꯦ ꯄꯨꯊꯣꯛꯇꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯗꯕꯁꯨ ꯌꯦꯡꯂꯒ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫